Sajalbu hौदोंनि हाइना करेमनखिबति रामानंदा नुमित तरेनिगी मनुंगदा लाक्तुना वाखल तामिनसे UFO Christian लाइनिंग संदोकपति रामानंदा कौबा अमना सजालबु हौदोंनि हाइना करेमनखिबदु नुमित तरेनिगी मनुंगदा Universal Friendship Organization UFO हाइबोकि लोइसंगदा लाक्तुना वाखल तामिनसे हाइरकले हिरम असिगा मरी लैनना मेजोर खुलदा लैबा मणिपुर प्रेस क्लब ता पांगथोकपा पाउमिसिंगा उनबा मदा UFO गी सेक्रेटरी जनरल वाई मैराबा अंगोमना हाई लाइनिंग अमा संदोकपा मतमदा अतोप्पगी लाइनिंग अमा हुल्लगा ngang हाइबसे अचुंबा खोंथांग नत्ते मालेम असि इंग तप्पा लान याउदबा लैबाक अमा वहेनबा चंगसिलिबा सजालबु करेमनरकपा असि लाइबक थीबने ngasi numit tarenigi manungda haiboki loisangda laktuna punna wakhal taminase sajaldi nampuda mibu wakhal tahanbagi thabak tawjaroi aduna piriba matam asugi manungda laktuna wakhal taminasi haina mahakna appeal tawkhe Femina Miss India da saruk yagadaba contestant kuntra ngasi Imphal da thunglakre Femina Miss India gi yankhai ga mapan suba edition grand final Manipur ge indoor stadium sports complex Khumad Lampak da April 10 ga manga da pangthokadori basi da saruk yagadaba contestant kuntra ngasi Imphal gi Bir Tikendrajit International Airport da thunglakre Nagala lawlup ahumga ceasefire agreement sahi amaga amuk sangdokre Nagala lawlup ahumga ceasefire agreement haibade khulai thadoknabage yana cherol sahi amaga amuk sangdokre haire Union Home Ministry gi cherol amagi matungin ceasefire gi agreement sangdokra lawlup ahum adude National Socialist Council of Nagaland NK NSCN NK National Socialist Council of Nagaland Reformation NSCNR amade National Socialist Council of Nagaland ke khango NSCN ke khango lalawlup ka ni haire Ministry gi serol asina makha taraduna hai National Socialist Council of Nagaland amade National Socialist Council of Nagaland Reformation ka ceasefire gi matam sangdokpagi matam ase lakliba April 19 dage mathang sahi gi April 19 phauba chanaga nei adumak puhai diba ceasefire agreement ase NSCN ke khango ga chanaga daba ceasefire gi matamna April 19 dagi hauraga mathang sahi gi April 13 phauba chanaga nei hai diba lalawlup sing ase NSCN IM amade NSCN ke dage tokhai tarakpa lalawlup ngaktani amade center ga matam gi matungin ceasefire agreement taunaduna lakhiba nei India da COVID-19 layong loina ba lising taruka yangkhai nongmata da thengnare Health Minister na high level meeting kaukhre ngasi rai numi khakta da India da COVID-19 layong loina ba anaba lising taruka yangkhai nauna thengnare haina Union Health Ministry gi wapong da haire Corona virus mahigna nahan ba anaba thengna base ngarang thengnagi ba chang dagi cha da taraga humdoi wangkhatle Laichet asina naba miyoi taraga mari haidiba matam sida sikhre masi tharaga sikhiba punba masing lak manga ka lising kuntra chamapan ga marphu draga humdoi yaure Haujik phawbada laikanabadagi naba phakhiba punba masing karor mariga lak nifuga mathoi lising marphuga manga chanipan ga yangkhai nipan yaure haina Health Ministry gi data da utle COVID laichet khangen hengalak pasina Union Health Minister Mansukh L Mandaviana mayai phamduna state sing Union Territory singa loinana awang ba thaki mitin famgadawre Prime Minister na suwairagli ba phibam ase state pumna maka loinana amugana review tawgadawre